ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯥꯒꯦꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧ ꯑꯁꯤ ꯅꯥꯄꯜ ꯆꯥꯎꯏ, ꯃꯤꯅ ꯉꯥꯡꯕ ꯇꯥꯔꯝꯗꯦ, ꯃꯥꯅ ꯇꯧꯕ ꯃꯥꯅ ꯈꯟꯕꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯄꯤꯌꯥꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯤꯌꯥꯏꯅꯨꯗꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒ ꯃꯥꯟꯅꯔꯝꯗꯦ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅꯁꯨ ꯃꯍꯥꯔꯥꯅꯤꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯗꯣꯂꯦꯟꯅ, "ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯤ ꯀꯨꯝ ꯐꯠꯇꯕꯅ ꯄꯣꯠꯊꯣꯛꯁꯨ ꯌꯥꯝꯅ ꯍꯟꯊꯔꯦ, ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤꯗ ꯀꯥꯔꯛꯀꯗꯕ ꯂꯣꯏꯄꯣꯠ ꯑꯁꯦ ꯇꯪꯈꯥꯏ ꯑꯃ ꯇꯥꯔꯒ ꯇꯪꯈꯥꯏ ꯑꯃꯈꯛꯇ ꯂꯧꯔꯁꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯍꯩ, ꯐꯧ ꯊꯣꯛꯍꯟꯗ꯭ꯔꯤꯕꯗꯣ ꯃꯈꯣꯏ ꯃꯁꯥꯅ ꯊꯣꯛꯍꯟꯗꯕꯅꯤ, ꯍꯣꯠꯅꯕ ꯋꯥꯠꯄꯒꯤꯅꯤ꯫ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯝꯂꯕꯗꯤ ꯀꯔꯤꯒꯤ ꯐꯧ ꯊꯣꯛꯄ ꯍꯟꯊꯒꯅꯤ? ꯑꯩꯒꯤꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧꯕ ꯂꯣꯏꯄꯣꯠ ꯑꯗꯣ ꯑꯗꯨꯃꯛ ꯂꯧꯒꯅꯤ꯫ ꯂꯣꯏꯄꯣꯠ ꯀꯥꯔꯛꯄ ꯉꯝꯗꯕꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯒꯅꯤ꯫ ꯃꯁꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯂꯣ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯇꯣꯏꯅ ꯊꯣꯛꯂꯤꯕꯁꯦ ꯐꯅꯅꯕꯒꯤꯗꯃꯛ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯃꯝ ꯇꯧꯗꯨꯅ ꯊꯝꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯔꯣꯏ꯫ ꯐꯝꯅꯥꯏꯕ, ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯦꯜꯅꯤꯅꯦꯍꯦ꯫ ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝ ꯑꯃꯃꯝꯗꯒꯤ ꯃꯤ ꯑꯃꯃꯝ ꯊꯣꯛꯂꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯍꯦꯛꯇ ꯇꯧꯍꯜꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦꯜꯁꯨ ꯇꯤꯡꯂꯔꯣꯏ, ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯌꯥꯝꯕꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯖꯕ ꯉꯥꯛꯇꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯕ ꯍꯥꯏꯔꯤꯕꯁꯤꯃꯛꯇꯕꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯉꯤꯗꯣ꯫ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯀꯔꯝꯅ ꯄꯨꯒꯅꯤ? ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯕꯁꯤꯡꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯕꯤꯌꯨꯅꯦ ꯏꯅꯤꯡꯊꯧ꯫ ꯐꯝꯅꯥꯏꯕ, ꯄꯨꯈ꯭ꯔꯤ ꯇꯧꯒꯗꯧꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯐꯅꯅꯕꯅꯤ, ꯑꯩꯒꯤꯗꯤ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯃꯣꯏꯒꯤ ꯐꯅꯅꯕ ꯇꯧꯕ, ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯒꯅꯤ? ꯄꯤꯔꯣꯏ꯫ ꯂꯥꯟꯃꯤꯁꯥ, ꯆꯠꯂꯣ, ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯥꯎ꯫ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯊꯣꯛꯂꯛꯇꯨꯅ ꯍꯌꯦꯡꯗꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪꯕꯨ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯃꯇꯤꯛ ꯊꯣꯛꯄ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯂꯝꯃꯤ꯫ ꯇꯥꯎ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯊꯣꯛꯂꯛꯇꯨꯅ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯍꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯁꯤ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯑꯍꯛꯄ ꯗꯟꯗꯤ ꯐꯪꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯜ ꯑꯃꯗ ꯊꯦꯝꯕꯨꯡ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯐꯪ ꯊꯕꯛ ꯁꯨꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯑꯁꯣꯟꯕꯤ ꯊꯝꯕꯥꯜ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ, ꯏꯅꯤꯡꯊꯧꯅ ꯍꯌꯦꯡꯗꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯅꯅꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ꯫ ꯊꯣꯔꯛꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯅ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯏꯃꯥ, ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯀꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯑꯗꯨ ꯌꯥꯎꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯪꯗꯨꯅ ꯁꯤꯔꯒꯅꯤꯌꯦ꯫ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯤꯐꯨ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛ ꯐꯠꯇꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯦ꯫ ꯂꯥꯏꯔꯕꯁꯤꯡꯒꯤ ꯏ ꯊꯛꯄ ꯅꯤꯡꯊꯧꯅꯤ꯫ ꯃꯥꯁꯨ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ, ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯒꯤ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ꯫ ꯏꯃꯥ ꯐꯖꯅ ꯄꯣꯊꯥꯔꯝꯃꯨ, ꯅꯆꯥ ꯊꯕꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯁꯨ ꯊꯕꯛ ꯆꯠꯈꯤꯅꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯕꯒ ꯊꯣꯏꯕꯒꯁꯨ ꯊꯦꯝꯕꯨꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ ꯑꯅꯤꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯕꯨ ꯉꯥꯏꯕ? ꯊꯣꯏꯕꯅ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯏꯇꯥꯎ, ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯂꯦꯞꯄ ꯇꯥꯕꯅꯤꯅꯦ꯫ ꯀꯩꯒꯤ ꯂꯦꯞꯇꯣꯏꯅꯣ ꯏꯇꯥꯎ? ꯀꯩꯅꯣ ꯏꯇꯥꯎ, ꯅꯪꯕꯨ ꯉꯁꯥꯏ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯂꯥꯛꯄꯗꯣ ꯀꯩꯝꯇ ꯇꯥꯍꯧꯗ꯭ꯔꯕꯣ? ꯍꯌꯦꯡꯗꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯇꯥꯍꯧꯏ꯫ ꯇꯥꯔꯕꯁꯨ ꯀꯩꯗꯧꯅꯤ? ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯒ ꯏꯕꯥꯅꯤ ꯈꯛꯇꯪ ꯂꯩꯕꯅꯤ꯫ ꯑꯩꯅ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯌꯥꯎꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯆꯥꯗꯕꯅ ꯀꯪꯗꯨꯅ ꯁꯤꯔꯒꯅꯤ꯫ ꯅꯣꯏꯒꯤꯗꯤ
nupa yambanina amaromda phai. Nangna hairibadubudi chummi. Karigumba ningthaugi yathang ase indrabadi. Nang iningthaugi dandi soidana phangani. Itaw, iningthauno piningbadandi pijarasan. Asumna wari sanaduna lakpana thabak mafam yauraduna thabak surami. Asumna numit ado hauki ningthaugi yathang matung inna yum amamamdagi nupa amamam thoklaktuna pukri tawba haurami. Ningthauno konungdagi lanmi mayam ama thoklaktuna pukri tawriba adu yengsinba tharaklami. Lanmi sing aduna pukri tawba thoklaktaba mi sing adugi mayumda changduna pharami. Aduga ningthaugi manakta puduna dandi pihalami. Lanmi sing ado thembungi mayumda laklami. Lanmi amana khonjel khara chawna. Yum masibu kana lege. Mi lairabadi mapanda mukta thoklao. Thambaldu mapanda kauribadu tabada soli thoklai. Sumangda lanmi mayam ama lairambadu ubada masado ipaba khatna. Ibungo lanmi sa kari tawba yaurage ayi yumda lakpadi. Hey, hanubi. Tembung ari si nangi na chanu para. Mani ibungo kari tawba yaurage. Nangi na chanu pa duna ining thogi yathang thawoidaduna thabak suba chatli haribasi chumbro. Ibungo lanmi sa ichana ining thogi yathang thawoidaduna thabak suba chatpana chate. Imung ase punanaba hotnabada thabak suba chatpani. Hey, hanubi. Nangi na chanu pa khaktangna lebak asida imung puba natene. Misu magi imung punariba ngaktani ne. Na chanu pa do ining thongna pharunaba haiduna aikoi tharaklibani. Aduna na chanu pa do kokthoro. Thambal pakhatna ibungo lanmi aigi ichabu phabigano. Aigi di icha natana hanna yengbada kana su laitre. Adu ada amata khangde. Aikoi di ning thogi yathang lakpani. Hey, noi khara imung da changduna hanubi sigi macha nupa do thiru chu chalo. Lanmi khara imung da changduna thembung bu thirami. Adubu thembung di imung adu da lairamde. Lanmi singdu imung dagi thoklaktuna. Hanubi sigi macha nupa do aikoi na thiba yaba thiri. Adubu thiba phangdri. Lanmi amana hanubi adu da onsinduna. Hey, hanubi. Nangni na cha nupa do karai chaki singna hayo. Ibungo lanmi aigi cha nupa do thabak suba chatkibani. Lanmi singni luchingba aduna maga lakminariba lanmi sing aduda asumna hairami. Lanmi sa nakoi khara hanubi asigi mayumda laiduna hanubi adugi macha nupa halakpa ngai. Halakpaga phaduna konungdu purakadabani. Lanmi singni luchingba aduna haibagi matung inna lanmi khara laihaurami. Aduga lanmi khara ama chatkirami. Somda konungda mitrang tawba yamna haibi tamphado konungda laklami. Tampha ubada ningthauna asumna hairami. Hey, hanubi, karigino nangna mafam asida laklibadi. Nayumda irenjana potharaga leiba yadrane. Iningthau, nanai ai mitrang tawba yamna haizai. Nanai aina mitrang tawba se iningthauda amuktang yenghanjaningduna nanai ai iningthaugi nakta lakjaribani. Ningthau tamphada yengduna noklaga. Aibu mitrang yenghange haiduna lakliba. Hey, hanubi, noi oiroi paroi dabadu yengnaga kaidongna doino. Nangi mitrang yengnaba aingonda matam laite. Nang khangdra male aise leibak asigi ningthau. Thabak yamna chinkrabajani. Iningthaugi matamdo kuina lawjaroi. Ngaihak khaktani iningthau. Ningthau adu saurangna. Hey, sakthibi hanubi. Nangi mitrangdu yengnanaba aingonda matam laite hairedana. Hey lanmi sa, masigi anam kanbi hanubi se konung asidagi yamna thuna tangthokho. Ningthau aduna hairiba sing adu tabada tampha yamna sauna leibak amagi ningthau oiraga aduk napal tawba. He ningthau, nangna ngasi aibu ikaibu pibagi nangi nathakta aina laman soidana khungani. Asi hairamnaga tamphadu yamna sauna chatkre. Thembung su thabak subagi sel phange haiduna mama macha na chananaba nga macha ama kaithelagi leiduna mayumda halaklami. Mana mayumda halakpada makhoigi sumangda lanmi mayam ama leiribadu ubada mahak yamna ngaklami. Lanmi sing adugi maraktagi lanmi amana thembungna changlaklibadu urami. Lanmi amana asumna hairami. Thongalumdagi changlakliba nupa asi hanubi sigi macha nupa do soidana oirangani. Lanmi amana thembungi manakta changduna. Oi, nangna thembung haise. Mani, kari haibigadabano. Aikhoina mafam asida laklibase nangbu phaba laklibani. Aidi kari maramgi phabidoiba.
Nang phabagi maramdi nangna iningthaugi yathang indabagine. Tanja aduda Thambalsu imungdagi thoglai. Thambalna Ibungo Lanmisa aigi ichado pubikhigano ichabu thambiram. Thambalna haizaribadu tadabi Lanmising aduna themungbu puduna konungtamna laklami. Asum lakpana konung yauraklami. Lanmising aduna thembungbu ningthaugi mamangda pusinduna Iningthau mahak asi iningthaugi yathang thawoidaduna pukri tawba yaudaba thabak suba chatle haiba tabadagi aikhoina mabu phaduna pujarakpani. Ningthau thembungda yengduna Karigi nangdi ningthau aigi yathang thawoidaduna thabak suba chatliba nangdadi phangningbra. Iningthau nanai ai asengbado haijage aina thabak suraga imung pujabani aigini haibada asonbi ima natana kana sulaitri imadi solabanina aina afanga thabak suduna imung pujabani maram asina pukri tawba ado nanaina yaujadabani yauningdaduna yaujadabana jadi iningthau aina pukri taw haribase nakhoigi phananabanine. Iningthau nanai aisu khangje ningthauna tawriba ado aikhoigi phananabani haiba aduga karigi ningthau aigi yathang nangna injibana nang aina haiba yathangbu thawoidabagi nangbu kaisum sangda thangani nate ningthau aina kaisum sangda lairabadi lairabi aigi asonbi imadi kanana yengsinbigani hingbada kanadrabi nama asonbi adudine sijakrasana. Hey Lanmisa ningthaugi yathangbu thawoidaba nupa ase kaisum sangda tham. Lanmising adusu ningthauna haibagi matung inna thembungbu kaisum sangda thamlami. Tawriba mataw aduda Mantri Tolendi yamna nungai jaramde. Thambalsu machanupabu ningthauna phaduna kaisum sangda thamkhre tabada yamna kapcharami. Paw adu tabada laikai adugi mising adusu hangbalaknarami. Nupi amana Iche Thambal thembungbu iningthauna phaduna kaisum sangda thamkhre hairisibu achumbaro. Chummi Ichado ningthaugi Lanmisingda phaduna pubikre. Ichado pokpadagi nungaiba phangjaraktraba ichani. Iningthauna magi yathang thawoide haiduna ichado kaisum sangda thamjinbikre. Asonbi mama aina ichabu kaisum sangdagi lauthoknaba thauna amatta leitre. Asuk phattaba ningthau asibu kari ningthauno mangonda minungsi haibada machit amatta leiti. Se iche kapkano aikhoi mayam jatuna thembungbu kaisum sangdagi thadoknaba haizarurasi. Asumna mi mayam aduna Thambalbu themjinbirami. Somda mitrang tawbi Tamphana machanupa Tompokta ningthauna mangonda nganglakpasing adu tamlami. Tompoksu yamna saungninglami. Imagi bungo ningthau adugi mathakta ima ichana laman khumgadabani. Ima karamna ningthau adugi mathakta laman khumgani. Ima wa haigi munna thaw. Ima icha changduna Laibakna yamlaba Lanmi sarasi. Laibaki Lanmising adudane imana mitrang tawduna thawai haplagi. Adugane konungda lan tarasi. Ima Laibakna saba Lanmiga ningthaugi Lanmiga karamna lan soknagani. Laibakna saba Lanmi oirabasu mioi amadagi hena kangani. Makhoida thangten amata changloi. Imana ningthau hatuna ichabu laibak asigi ningthau hengani. Tompoktu mamagi wadu tabada yamna haraurami. Tamphana amuk hairei. Thabak ase ngasidagi haurase. Asumna hainaduna mama macha adudi laibakna Lanmi kaya ama sarami. Saba loiduna Tampha mitrang tawduna thawai haplami. Asumna matam khara haukre. Tamphana pukri tawbagi thamba yamlaba laibak sing adu mana mitrang tawduna huralami aduga laibaki Lanmi sarami. Asumna sum sarakpana Lanmi phana yamle. Laibak mangbagi pawsi mina ngangnabadagi Mantri Tolena sutarami. Konungdani Mantri Tolena ningthauda yengduna asumna hairami. Iningthau hojik laibak asida laibak huranbagi wari ngangta ngaikre. Mase iningthauna munna amukta thidokpi natrabadi laibak ase awabhamda tabasu yai. Kari haiba Mantri Laibak mangi haiba nate nangbu ayuksida ganjaga thakchilurabro karigi laibakpu hurangadawribage. Iningthau nanai aina haijaribase asengmani laibak asida amukta tawjiba mawongni handak tawraklibase. Atangba sana lupa
ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯍꯨꯔꯥꯟꯗꯗꯅ ꯂꯩꯕꯥꯛ ꯍꯨꯔꯥꯜꯂꯤ ꯍꯥꯏꯔꯤꯁꯤꯕꯨ ꯊꯥꯖꯕ ꯌꯥꯔꯤꯕ ꯋꯥꯔꯣ ꯃꯟꯇ꯭ꯔꯤ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦꯍꯦ? ꯅꯤꯡꯊꯧꯗꯨ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯊꯥꯖꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗꯨ ꯆꯪꯂꯛꯏ꯫ ꯃꯣꯏ ꯃꯄꯥ, ꯀꯩꯗꯧꯕꯤꯔꯒꯦ? ꯉꯁꯥꯏ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯜꯂꯛꯄꯒ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯁꯤꯕꯣ? ꯃꯃꯥ, ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯍꯨꯔꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡ꯫ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯨꯕꯗ ꯐꯥꯒꯤ ꯇꯥꯗꯨꯅ ꯇꯣꯛ꯫ ꯃꯣꯏ ꯃꯄꯥ, ꯏꯆꯦ ꯑꯁꯪꯕꯤ ꯍꯣꯏꯁꯨ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯅꯅꯕ ꯄꯩꯗꯨꯅ ꯊꯝꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯦ ꯑꯋꯥꯕ ꯑꯃꯨꯛ ꯁꯣꯏꯗꯅ ꯇꯥꯗꯅꯀꯣ꯫ ꯃꯃꯥ, ꯀꯔꯤꯒꯤ ꯄꯥꯈꯠꯇꯣꯏꯅꯣ? ꯑꯩ ꯂꯩꯔꯤꯉꯩꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯋꯥꯕ ꯈꯛ ꯇꯥꯍꯜꯂꯤ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯕꯗꯤ ꯆꯥꯊꯣꯛꯂꯁꯤꯗꯅ꯫ ꯂꯣꯏꯔꯦ ꯃꯣꯏ ꯃꯄꯥ꯫ ꯑꯗꯨꯗꯤ ꯊꯤꯗꯣꯛꯂꯨꯔꯣ, ꯏꯆꯥꯁꯤꯡꯁꯨ ꯇꯨꯝꯅꯤꯡꯂꯒꯅꯤ꯫ ꯍꯣꯏ, ꯊꯤꯔꯨꯔꯒꯦ ꯃꯣꯏ ꯃꯄꯥ꯫ ꯑꯁꯨꯝꯅ ꯂꯩꯃꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯤꯔꯝꯃꯤ꯫ ꯆꯥꯛ ꯊꯤꯕ ꯂꯣꯏꯗꯨꯅ ꯆꯥꯛ ꯆꯥꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯊꯦꯝꯃꯨꯡꯕꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯦꯝꯃꯨꯡꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯆꯥ ꯊꯥꯗꯣꯔꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤꯗꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝꯗ ꯍꯟꯅꯅꯕꯅꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯑꯗꯨꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯇꯣꯂꯦꯟꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯉꯁꯤꯗꯤ ꯊꯕꯛ ꯆꯤꯟꯃꯟꯈꯤꯗꯅ ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯝꯁꯨ ꯃꯝꯃꯤꯅꯦ, ꯃꯩ ꯑꯃꯠꯇꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯀꯣꯅꯨꯡꯗ ꯍꯟꯗꯨꯅ ꯃꯩꯅꯝ ꯑꯃꯠꯇ ꯂꯧꯔꯨꯁꯤꯔꯅꯦ? ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯗꯤ ꯊꯦꯡꯂꯒꯅꯤ꯫ ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯂꯒꯦ꯫ ꯇꯣꯂꯦꯟꯅ ꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡ ꯑꯃꯗ ꯌꯦꯡꯂꯨꯏ꯫ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯃꯩ ꯉꯥꯟꯅ ꯊꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯇꯣꯂꯦꯟꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯆꯤꯡꯊꯛ ꯑꯁꯤꯗ ꯃꯩ ꯉꯥꯟꯅ ꯊꯥꯜꯂꯤꯁꯤꯕꯣ? ꯆꯤꯡꯊꯛ ꯑꯁꯤꯗ ꯌꯨꯝ ꯇꯥꯔꯕ꯭ꯔꯅꯦ? ꯍꯥꯟꯅꯗꯤ ꯌꯨꯝ ꯇꯥꯗꯕꯅꯤꯗ꯫ ꯊꯦꯡꯕꯩ ꯊꯦꯡꯕ ꯑꯗꯨꯝ ꯊꯦꯡꯂꯁꯅꯨꯗ, ꯆꯤꯡ ꯑꯁꯤꯗ ꯀꯥꯗꯨꯅ ꯌꯨꯝ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯂꯦꯟꯗꯨ ꯆꯤꯡ ꯑꯗꯨ ꯀꯥꯔꯛꯂꯝꯃꯤ꯫ ꯆꯤꯡ ꯃꯊꯛ ꯌꯧꯔꯛꯄꯗ ꯇꯧꯔꯝꯂꯤꯕꯁꯤꯡꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯒ ꯇꯣꯝꯄꯣꯛꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯇꯝꯐꯥꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯗꯤ ꯅꯣꯡꯃ ꯀꯣꯅꯨꯡꯗ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯁꯥꯔꯤꯕꯁꯤꯅ ꯀꯩꯗꯧꯗꯣꯏꯕ? ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯂꯣꯟꯅ ꯇꯥꯔꯒꯦ꯫ ꯇꯣꯝꯄꯣꯛꯅ, ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯦ ꯂꯥꯛ ꯑꯃ ꯁꯥꯔꯕꯅꯤꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯕ ꯌꯥꯔꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯁꯤ ꯅꯤꯡꯊꯧꯕꯨ ꯍꯥꯠꯇꯨꯅ ꯏꯆꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯏꯃꯥꯅ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ, ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯗ ꯊꯤꯅ ꯉꯥꯡꯂꯛꯈꯤꯕ ꯃꯗꯨꯒꯤ ꯂꯃꯟ ꯇꯝꯐꯥ ꯑꯩꯅ ꯅꯤꯡꯊꯧ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯁꯤꯡꯒꯅꯤ꯫ ꯏꯃꯥ, ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯒ ꯏꯃꯥꯗ ꯃꯥꯅ ꯊꯤꯅ ꯉꯥꯡꯈꯤꯕꯒꯤ ꯂꯃꯟ ꯅꯆꯥ ꯑꯩꯅ ꯁꯤꯡꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛꯇꯣ ꯏꯃꯥꯗ ꯄꯤꯌꯨ, ꯃꯗꯨ ꯎꯔꯒ ꯏꯃꯥ ꯄꯦꯟꯅ ꯅꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯂꯦꯟꯗꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯂꯦꯟꯗꯨ ꯀꯣꯅꯨꯡꯗ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ꯫ ꯀꯔꯤ ꯇꯧꯔꯦ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟ? ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯕ꯭ꯔꯣ? ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯅꯣꯡꯃ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯂꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯍꯥꯏꯕ? ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯟꯖꯥꯒꯤ ꯅꯤꯁꯥꯗꯨ ꯍꯟꯗ꯭ꯔꯤꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯅꯅꯥꯏꯒꯤ ꯋꯥ ꯑꯁꯤꯗ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥꯐꯝꯗ ꯇꯥꯕꯗꯤ ꯁꯣꯏꯔꯔꯣꯏ꯫ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟ, ꯅꯪ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯗ ꯑꯃꯨꯛꯇ ꯌꯦꯟꯊꯣꯛ, ꯅꯪ ꯉꯥꯎꯔꯦꯅꯦꯍꯦ꯫ ꯏꯅꯤꯡꯊꯧ, ꯑꯁꯦꯡꯕꯅꯤ ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯦ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯇꯝꯐꯥꯅ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯍꯧ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ
ꯏꯅꯤꯡꯊꯧꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ꯫ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟ, ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥꯗꯅꯣ? ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯅꯍꯥꯛ ꯗꯟꯗꯤ ꯐꯪꯅꯤꯡꯕ꯭ꯔꯥ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯆꯝ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯌꯥꯔꯦ, ꯅꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯇꯣꯂꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯂꯩꯃꯅ, ꯃꯣꯏ ꯃꯄꯥ, ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯀꯣꯅꯨꯡꯗꯒꯤ ꯌꯥꯝ ꯊꯦꯡꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯃꯥ, ꯂꯩꯕꯥꯛ ꯑꯁꯤ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤ꯫ ꯃꯣꯏ ꯃꯄꯥ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯀ ꯑꯃꯨꯛ ꯂꯥꯟ ꯇꯧꯒꯗꯧꯔꯕ꯭ꯔꯥ? ꯃꯃꯥ, ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤꯒ ꯁꯨꯛꯅꯒꯗꯕ ꯂꯥꯟꯐꯝꯅꯤ꯫ ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯃꯄꯥ? ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦꯕꯣ꯫ ꯇꯣꯂꯦꯟꯅ ꯃꯥꯅ ꯎꯔꯛꯄ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯂꯩꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯣꯏ ꯃꯄꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯅꯤꯡꯊꯧꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯦ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯨꯕꯗ ꯏꯅꯤꯡꯊꯧꯅ ꯊꯥꯖꯗ꯭ꯔꯦ꯫ ꯃꯣꯏ ꯃꯄꯥ, ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯦꯟꯈ꯭ꯔꯁꯤꯔꯥ? ꯃꯃꯥ, ꯀꯔꯤꯒꯤꯗꯃꯛ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯀꯤꯗꯨꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯣ? ꯄꯨꯝꯅꯃꯛ ꯉꯝꯅꯅꯕ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯩꯁꯨ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ, ꯄꯣꯊꯥꯔꯨꯔꯒꯦ꯫ ꯃꯣꯏ ꯃꯄꯥ, ꯆꯥꯛꯇꯤ? ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯏꯆꯥ ꯆꯥꯅꯤꯡꯗ꯭ꯔꯦ, ꯆꯥꯔꯔꯣꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯂꯦꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯃꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯣꯂꯦꯟꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯗꯕꯤꯗ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯇꯣꯂꯦꯟꯗꯣ ꯀꯣꯅꯨꯡꯗ ꯆꯠꯇ꯭ꯔꯦ꯫ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯗ ꯆꯠꯇꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯊꯥꯖꯗꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯧ ꯈꯔꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯆꯨꯝꯃꯖꯥꯠꯂꯣ? ꯑꯩꯗꯤ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤꯅ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯆꯨꯝꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯟꯗꯛ ꯃꯥꯡꯂꯤꯕ ꯂꯩꯕꯥꯛꯁꯦ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯂꯩꯕꯥꯛ ꯅꯠꯇꯦ, ꯌꯥꯝꯅ ꯌꯥꯝꯕ ꯂꯩꯕꯥꯛꯅꯤ꯫ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯗꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯃꯟꯇ꯭ꯔꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯖꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯗꯤ ꯏꯅꯤꯡꯊꯧꯅ ꯃꯥꯡꯖꯧꯅꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯥꯗꯨꯅ ꯈꯪꯍꯜꯂꯛꯑꯣꯏꯗ꯭ꯔꯣ? ꯏꯆꯦ, ꯑꯩꯗꯤ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯟꯇ꯭ꯔꯤꯗꯤꯅꯦ ꯏꯅꯤꯡꯊꯧꯒ ꯃꯥꯟꯅꯗꯕꯅꯤ, ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯁꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯇꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯃꯧꯁꯤꯡꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯇꯣꯂꯦꯟꯒꯤ ꯋꯥꯗꯨ ꯊꯥꯖꯕ ꯃꯤ ꯃꯈꯩꯗꯨꯗꯤ ꯃꯌꯨꯝꯗ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯋꯥꯗꯨ ꯊꯥꯖꯗꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯅꯔꯝꯗꯦ꯫ ꯇꯝꯐꯥꯒ ꯇꯣꯝꯄꯣꯛꯀꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯁꯨ ꯍꯥꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯃꯩ ꯇꯤꯛꯇꯨꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯎꯔꯝꯃꯤ꯫ ꯏꯇꯥꯎꯁꯥ, ꯑꯥꯗ ꯀꯛꯆꯦꯡꯗꯧꯅ ꯃꯔꯤ ꯃꯔꯤ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯌꯦꯡꯊꯣꯛꯂꯦ꯫ ꯅꯨꯄꯥ ꯑꯃꯅ ꯀꯤꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯗꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯗ꯫ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤꯗꯅ꯫ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟꯒꯤ ꯋꯥ ꯊꯥꯖꯔꯨꯗꯕ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯤꯕ ꯇꯥꯔꯦ꯫ ꯅꯪꯒꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯔꯣ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯎꯕ ꯑꯗꯨꯗ ꯈꯪꯂꯦ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕ꯫ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯕꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯇꯝꯐꯥꯒ ꯇꯣꯝꯄꯣꯛꯀꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤ ꯂꯥꯛ ꯑꯃꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯎꯁꯤꯡ ꯑꯁꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟꯒ ꯇꯥꯟꯅꯔꯨꯔꯒꯦ ꯈꯟꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯇꯣꯂꯦꯟ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯔꯦ꯫ ꯃꯟꯇ꯭ꯔꯤ ꯇꯣꯂꯦꯟ, ꯅꯪꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯐꯅ ꯌꯥꯝꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯂꯥꯟꯃꯤ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ?
ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯗ ꯃꯥꯡꯖꯧꯅꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤꯕꯗꯨ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯋꯥ ꯊꯥꯖꯕꯤꯈꯤꯗꯦ, ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯈꯤ꯫ ꯃꯟꯇ꯭ꯔꯤ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯔꯨꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯋꯥꯕꯁꯤꯗꯒꯤ ꯀꯟꯅꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ? ꯎꯄꯥꯏ ꯑꯃꯗꯤ ꯂꯩ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯗꯨ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯎꯄꯥꯏꯅꯣ? ꯍꯥꯏꯌꯨ ꯇꯣꯜꯂꯦ꯫ ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯡꯇꯦꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯇꯝꯐꯥꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯍꯥꯞꯂꯕꯁꯨ ꯃꯁꯥꯗꯤ ꯂꯩꯈꯣꯝ ꯑꯣꯏꯕꯅꯤꯅ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗ ꯄꯦꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯊꯥꯡꯇꯦꯟꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡ ꯑꯣꯏꯅ ꯍꯩꯖꯤꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯥꯝꯂꯕ ꯏꯁꯤꯡ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯄꯦꯠꯄ ꯂꯩꯈꯣꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯐꯥꯅ, ꯍꯦ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯑꯁꯨꯛ ꯃꯇꯝ ꯆꯪꯅ ꯁꯦꯝꯒꯠꯆꯔꯛꯄ ꯂꯩꯄꯥꯛꯅ ꯁꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯑꯄꯦꯠꯄ ꯂꯩꯈꯣꯝ ꯉꯥꯛꯇ ꯑꯣꯜꯍꯜꯂꯕ? ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ ꯂꯥꯟꯃꯤꯁꯥ, ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯐꯠꯇ꯭ꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯨ, ꯑꯗꯨꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯝꯐꯥꯒ ꯇꯣꯝꯄꯣꯛꯀꯕꯨ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯃꯟꯇ꯭ꯔꯤ ꯇꯣꯂꯦ, ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕꯤꯔꯤ꯫ ꯅꯪꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯏꯅꯤꯡꯊꯧ? ꯁꯤꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧꯁꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯈꯟꯕ ꯑꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯈꯠꯅ ꯆꯩꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯎꯗꯅ ꯏꯪꯅ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫